Pauchari Yumpo Maroi Baukara the Taujari, Anisuba MR the Nongmei Mangkhibagi wathokki statement Loukhre. Anisuba Manipura Palski Nongmei Tampamdagi Nongmei Masa Mayam Ama Mangkhibagi Taudoka Mari Lena Special Judge NIA Manipurna Ngasi case Asika Mari Lena State Police ki Anba Investigating Officer ke statement Loukhre. Case Asiki Matangi hearing November Mapanda Loukhre. Nongmei Mangkhibagi case asi wathok arakpadagi NIA da Sinatringi Police na Lokotba case ki Ahanba Ayo Oikiba SDPO Impal Egan Siam Ngasi Court Masala Kiba Loinana Anisuba prosecution witness oina mahake statement court examine tauke. Nongmei Mangkhibagi case asigi Ahanba prosecution witness oina November 3 Anisuba Manipur Rifles ke COP Manjitbo Defense Council na cross examine tauke. Case asigi Marida Hauzik Jail the Fatuna Lady Baki RA self stein Safe David Hangsing Jauna Atai Chenaba Music Makoina Makwigi Council Galoina Nangasi Court Lake Nongmei Mangkhibagi case Sidama Pung Wena Chenaba Cycle Sigi MLA Amthong Hauge Ngamboy Amadi Laishrap Anil Kumargi Wena di video conference ki Kudang Damasa Court present Oike Ningsing Bajai Anisuba Manipur Rifles ki Nongmei Tampamdagi Nongmei Masa Yankai Kadaruk Magazine ke Kona Mangkhibagi Taudogasi NIA da Sinaduna Tigat Matung Court Charge Tangadakibane Nagalamoromda election campaign da Miu Lising Kaya Tin Badi Tingdraga Kaitel Tingjilibasi Miamna Janing Loy Kaitel Pambiseng Thawal Athokpam dagi Thawal Bazar da Mana Masing Yonduna Imung Purambi Aduga Hausing Bazar Asige Punpata Hanage Sinpam Asimak Tauribi Miyai Jalabi Potpam Pambi Amana Pausi Asida Pongdorok bagi Matung Inna COVID-19 ki section tharong lakot libani aiduna thingjilaga mapanda SOP ki kwangmada miui kya cricket indaduna potchai leiba jon bagi thabak chathariba asibuna thingdaba haibasi yamna laibak thibani aina pendaba phongdokre khodomoina thobal kaithil ki akoibada amadi chin khraba mapam singda hingnabagi lam thingnariba miui kya na ngamnaba haiduna leiba jon bagi thabak chathaduna social distancing ki wanthok amata lahinre Kaithel asigi mapan thang basaruk tagi kaithel manung hiana pak chawbu oibana kaithel hangtok laka potpam paman bana social distance hiana dum ngakna chat pangam gani khalle kaithel asigi manung da masa masa gi hanagi mafam laijare besing da phamal laga langa ki mari leina bam yoi sing na marak marak ta koina chatuna yangchen bibo oragadi yamna kana gani airakhe Pausi asigi paumina thobal kaithel asigi banak nakpada phirol jolambe mauna amag unarbada phongdorak pagi matuk inda thobal bazar asida section thorang loklibani aiduna chathariban niyam niti sing asi mathong chadaba haibadu oire kaithel manungda thingjenba aduga kaithel mapalgi mafam kya dana mina chikna chaina ba ngamdana miyam tilhanba haibasi yamna mathong chadaba thabakni thingjillagi haragana hanagumna punna thingjen biro Madu ngamloidaba oiragana kaithel asi angdoktuna potpham phamanbana miyamgi afaba amasung kanaba oigani aike by election tawbagi mioi lising tenduna meeting tawbana athingba pidraga kaithel khaktada athingba thamjinba asi miyamna janinglam loi aibasi laingakna khangbiyo maram asina laingak asina miyam prajage su yaifanaba amade laichat asida su ngaktokna bakhanglon ama sembiduna mahusagum normal oina leiba janaba sinbiyo aiba wapam sa phongdorakhe Malem gi miyamna angakpa phangna kinariba COVID-19 laichat asi thingnaba amadi makhatana sandoroktanaba makal makha kayagi section thorang kaya lebak sinba thungna laukhanare Manipur gi ahanba COVID positive patient oina London da mahi tamlobi thangmai bandagi bhimi COVID nupi masa amakhak laichat asi gi positive oikhraba mathung amuk Anisuba patient oina Delhi da dharma gi thorom ama jawroga halakpada lilong thagi mioi amachu positive oirakibane Miui anika positive oikiba matamdadi government amadi miyamna akan ba section thorang kaya laukhanaduna tha kaya lockdown thamjinduna miya angakpa phangna awaba ohen kibane warabasu wana tangai fadabani amadi punsi kanhanabani aiduna miyoi amata yumdagi mapan thokna kiba nate adubo masigi onna tainabada apikpa state oiriba Manipur asida miyoi lising amaga State oiriba Manipur asida miyoi lising taraga mapan chanipan marfu drama thoi rom positive oiraktuna amade miyoi chamaga marfu drama thoi hiana punsi mangan kraba matam asida de laichat asigi section thorang singkom thorak pagi mami ama chawna tarak lebasi yamna kiningai ne pikraba state asida haujuk maksu nongmagi masing asi ising isahum hengalakle laichat asi thingnabani aiduna government lokol leba section thorang sing asida tongan ba mafam ke miyoi singna maru oina nomagi sura talaga chajaba amadi porfam phambi singna chawna pena da bagi wakat maike kya dagi lakliba asigi matangda lekhak nayang sinba chummi ainarakle Nagalamarom Orisia da COVID positive case lakham joksilakpadagi December 13 bauba sarkarna school sing tingjen kre
Leibak asigi oina COVID-19 ki laina naba ki akan balam jen tanarapag loina na Orisia ki oina laina asigi positive case lak ahum gi maya da joksilakpadagi state government lakliba December 13 bahubada state asigi school sing makhata na order thoktriba phawba thingjenkre and agency ki paw amana phongdorakle hana state asigi school punamak state government na chatliba November tha asigi ahum suba sayul deki hona matam kuina sudi thadoktuna laikhiba asi nauna amuk hangdoktuna class 9 deki 12 phawbagi class sa thanaba policy ki Polisi Loukhre matungda state asida COVID ki laina sandorok ki chang khangau wangkhalak badagi tangai fadaba section tarang ama oina thingjin kibani haire Housing ning thamta chaklaklaba matam asida state asigi oina COVID-19 ki laina hena sandorok pa yabagi thajaba wafam ama state review tawbada khangbangam badagi mahujagum class hangdanaba period asi sarkarna lokhalakpani aina sarkar ki source palladuna agency ki pauna media da pawdam lagle Nakalamaromda school authority singa school sing hangdrabasu school anghang singi loksing mangdanaba online class makhata na chathabada natna sahige darkar oiba parikha sing pangthoknaba parikha ki che sing yengnaba amade atei administrative kamari leinaba thabak sing makhata na chathanaba program da hongba leiroi haire Sarekasta state asigi school angang singi parents singi organization ama oiriba Orisia Abhibhabak Mahasangagi maikai diki sarkarna school sing thingjan na balor liba phirep asida taramna okre haire Panba yabade state asida hojik phawbagi oina apunba case lak ani lising marfu dharani pan chatret humpugani pan gi manungda patient lising amaga chahum marfu drahum dai sigrabane active case na lising taragani thoi chamagani phu nipan da lairibane sayul sigi oina positive ki rate chada ahum yaudrabasu lakliba December 15 dagi mathang sahi gi January 15 phawbada positive oibagi chang wangkhalaki gani aina panare Delhi da nongsit motion hanba sing sahi manga jail da thambaga loinana lupa crore ama fine thial lagani SA Leibak asigi konung oriba mafam asida kanagumphana noksit mosin hanbagi thabak tawramlabadi haukiba irai numita thokiba anoba sunshine ordinance prescription amagi matung inna mioi adu sahi manga jail da thambaga loinana lupa crore ama fine thial lagani aina Supreme Court na lauthokre Wafam asi leibak asigi capital da nongma nomagi noksit modba hengalakpa asina maram oiduna penalty gi sang asi hengalakpani haire Chief Justice S.A. Bofden Luching Babensu Center na anoba Anti-Pollution Commission ama semankre Ben sa leibak asigi konung oriba Delhi da leptana maiku amadi nongsit sengdabagidagi chang hengalakliba asigi matangda lengakna karamna thabak lokhatlibagi aibadu yengsinnabane konung asida nongma nomagi smoke amadi nongsit senghalaktabada natana masiga jumlon nariba state sing Haryana amadi UP na singbadasu nongsit senglaktabasina mafam sigi piyamgi hakselgi lamda achoba saitheng piba horakpadagi khongthang asi tangai fadana lokhalakibani haire Taurang amadi tha asigi taraga marida Diwali tawbagi hek matungi numitagi khudaktagi oina thapak oina paketpa hauragani aina court asina makhata na phongdorakle Taurang asigi makhata atopa commission amata mari lainaraga thabak tawroi hanna masigi namakta thabak tawminna ba commission sing mapung phanat laire thabak asigi namakta wakhal tha daduna khanbangamba mioi kya laire Bayan asida Justice A.S. Bhopana B. Ram Subramanian singba kaya sem saduna laire aina Solicitor General Tushar Mehtana makhata na phongdorakhe Ating ba kaya si thamduna nongsit sengan na batana tana smoky wathok sing amata leiraroi maramdi mana leira ba myoy khudimak sahi manga jelda lightning loi lupa crore ama fine oina thiba ngamloi nongsit monsit an bagi thabak asi kanana su tawbak ngamlaroi aina mehta na phongdokhiba ga loinana sahi asi ga Diwali patung dagide masigi maram chapchana khangba ngamlagani haike Diwali matung da mara leiba myoy sing court puthok tuna hearing tawba horagani tawgada ba thabak asi da Delhi lengak na su akan ba miyang changna ba mehta na phongdokhe Paikit kadruba thabak asigi damakta October 18 dasu September Center na ay promulgated ordinance ama siyemduna high power anti-pollution commission spelling out norms for the national capital region amadi prescribing punishment for violator gi sing pumba sel saba sem saba Loukhre aina mehtana phongdokhe matang asida justice Borden ai hiramasigi matang da Delhi government da pagtak piba pamde Makhoi namasigi matangda hena khanglabani adubo paikit kadorba tharang asidi court of law gi jathak matuk ina paikit kadabani haina makna phangdokhe aroiba the content sing asigi baroiba pau khara ase popok damjariba Manipur local news YouTube channel amadi Facebook page asidagi yangbiri bupunamak pathaga chari loinana channel asina adom da kanarabadi subscribe like and share to kawi gnu punamak po amakha na thaga chari